Outside channel video में हम पुनः इकाई खुनो उच्चरी हाँ नंगा सी उच्चर को दूरी बस video असी कोई सोयाबीन बोरी हायर खंगना बा कोई मोरी बोरी का हायर खंगना बा बोरी अदुना मतलब कम दाउना पाकनम नमगदगे हाइबदु चौरपम उच्चरके अदम हावबा हावतबा मयामसु ट्राई तौरगे यंबियु ऐहाक्सु याम एक्सपर्ट मक्ति नसदे अदो चैनल सिदा अहम येंब मियोय ओइबिरगदि सब्सक्राइब बटन सिदा नंबिरगा सब्सक्राइब तौबिरमु अदुगा मयामना नुसिबिदुना वीडियो असिबु लाइक तौबिरमु अदोंगी हावी हावते हाइबगी कमेंट तो ऐहा खौरान नाजरमगे अदुगा मयामगी सोइबा कई कई आइगी वीडियो असिदा अवाटपा हापचलहनिंगबा खोनिंगबा लेरगसु वीडियो असिगी कमेंट सेक्शन दा चंगा हाइबिरमु ऐहा तरामना नाजरमगे मयाम वीडियो हौजरगेको अहमदा अखोना सोयाबीन बोरी अखोना मोरी बोरी हायर खंगनब बोरी अदु अखोना पात्र अमदा इसिंगदा खरा ngahak tingaga thambigani aduga maroi napakpi asi sumaina koptak soido asi ngasai tingaga thamgiba soyabin bori adu ising machum kagna sumdok piraga sumaina lokthokani plate amada aduga kangna sumdok laba bori pet laba bori sing adu hoji akoina machet ya kharap takna amuk machet lokthok pigadabani aduga akoina ngasagi paknam jiga chana gadaba changdi yenga akoina moro tekpa khara mekhai birani aduga akoina thum khara mu hapagani aduga lokthok laba ngari asi akoina mu hapchanbirani aduga asumna akoi namna totpiragani asumna namna tola matungda pulap amuk napakpi bori pulap punjalaga amuk totpigadabani aduga akoina hojik munna totlaba paknam adu la ton mana ka akoigi yengangla hairiba mana siga anisina lolama tungda yengangla mana sigi mathakta akoina ngasagi munna totkhra paknam gi saro adu sumaina hapigadabani fazana happa lora matungda yengangla manana amuk sumai tawdana kupsanbigani la ton mana sina so amuk sumai tarok kupsanbiraga yam setna fazana tasan khonjanbiro aduga punsinbiro aduga ngasagi akoina lana yonggiba paknam aduga happa changadaba pressure cooker amada ising yamdabada kitang haibiro aduga patra amagi mathakta tonganbiro asi steam taunabagi damaktani aduga pressure cooker asisu makhok yaramdabadagi ekoi yana upay ama honajaraga kamna honajrage pressure cooker makhok asisu yaramdre aduna akoi upay ama taraga dum kamna honajarani aduga ngahak ngaibiro pressure cooker asina ahumlak kambabo ngaibiro aduga pressure cooker asina ahumlak kamlaba matungda pressure cooker adu thangdabirani thangdaraga lokthabirakan sida medium heat da amuk ngasagi yomgiba paknam adu amuk heat tawbigadabani heat tawai mong adu sumaina tawbigadabani tapna nambigani mathak makha on dana 15 to 20 minutes kumba yaibigadabani aduga hojik leijare koigi paknam si beson hapagadi hena mong tagadabni adu beson di hapsa hogdre